Assalamualaikum Jerry Barges aina thelam ni sida mathak sida itaw maya achouba lomikte na top 10 manung de changalba office amani asida dunia gi miwai punnamak asigi mafam sida interview famlega masa masa na kom khorcho de live ni adu visa se pocket company visa se pocket habe purim nate khaimbra house driver suni amasung jugali suni adi visa pirakke bera leite adu ga sigum mafam de chalega na sana interview tharaga la adi lem jaba standard su oiba nasana pa mathabuk su phangba Jerry Barges asi achouba top 10 manung de salba office amani visa su paidin leiramni asida laklo mayam punamak chatlo asigi mafam sida Chennai Hyderabad Delhi Bombay mafam mari deni lerise office contact tawno aduga asida interview fameg lakni bhotno masigi office ma khaisi deni company gi visa ma khaisi group visa ma khaisi loin chalise asida na koine sune hare house driver gi visa lai jugali gi visa lai aduri kana de tawsin aduni sida hotno na khome